ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯒꯤ ꯌꯨꯝ ꯂꯟꯅ ꯇꯥꯕ ꯂꯩꯀꯥꯏ ꯑꯃꯗ ꯕꯤꯀ꯭ꯔꯝ ꯆꯥꯎꯔꯛꯈꯤꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯁꯤ ꯃꯀꯣꯛ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯍꯩꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯍꯥꯛꯄꯨ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯂꯥꯏꯔꯤꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯤꯕꯅꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯇ꯭ꯌꯨꯁꯟ ꯊꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯀꯣꯛꯇꯗꯤ ꯏꯆꯪ ꯆꯪꯗꯦ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯑꯌꯨꯛꯇꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯤ ꯁꯥꯟꯅꯕ ꯃꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯂꯩꯌꯣꯜꯂꯨꯕ ꯃꯗꯒꯤ ꯀꯥꯔꯛꯑꯒ ꯁ꯭ꯀꯨꯜ ꯆꯠꯄ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯍꯨꯔꯥꯜꯂꯒ ꯂꯥꯛꯄ ꯌꯨꯝ ꯌꯧꯔꯒ ꯃꯄꯥꯅ ꯑꯌꯨꯛꯇ ꯇ꯭ꯌꯨꯁꯟ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯐꯨꯕ ꯃꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯂꯦ ꯑꯗꯨꯅ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯅ ꯀ꯭ꯂꯥꯁꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯑꯣꯖꯥꯅ ꯐꯨꯕ ꯃꯁꯤꯗ ꯑꯣꯏꯅ ꯆꯠꯊꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒ ꯆꯦꯅꯦꯜ ꯄꯨꯟꯕ ꯀꯣꯛ ꯃꯥꯟꯅꯖꯕ ꯃꯃꯥꯟꯅꯕ ꯕꯪꯀ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯈ꯭ꯔꯕꯗꯤ ꯃꯩ ꯏꯁꯤꯡ ꯆꯪꯗ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯪꯀꯒ ꯕꯤꯀ꯭ꯔꯝꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ 10 ꯀꯥꯕꯤ ꯁꯨꯁꯤꯇ꯭ꯔꯥꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯕꯗꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯋꯥ ꯇꯧꯔꯒ ꯐꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ ꯃꯗꯨꯗ ꯕꯪꯀꯅ ꯂꯩꯋꯥꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯩꯗꯤ ꯍꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏ ꯕꯨꯗꯨ ꯂꯩꯋꯥꯗꯨꯗꯤ ꯑꯩꯁꯨ ꯍꯩꯇꯦꯅꯦ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯔꯒ ꯍꯥꯏꯒꯗꯧꯕꯅꯤꯅꯦ ꯃꯍꯤꯛꯁꯤꯗꯤ ꯑꯣ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯒꯗꯕ ꯑꯣꯏꯔꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯀꯔꯥꯏ ꯑꯩ ꯍꯥꯏꯒꯦꯁꯦ ꯉꯍꯥꯟꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯕꯖꯥꯔ ꯆꯠꯄꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯂꯩꯔꯛꯏ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯃꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯐꯥꯔꯒ ꯂꯧꯕꯩ ꯋꯥꯅꯤꯗ ꯚꯥꯏ ꯕꯤꯀ꯭ꯔꯝ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯕ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯑꯁ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯅꯦꯃꯤ ꯅꯅꯥꯗꯨ ꯀꯥꯏ ꯄꯥꯟꯒꯦ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯅꯅꯦ ꯈꯔ ꯁꯦꯡꯗꯣꯛꯀꯣ ꯑꯣ ꯌꯥꯔꯦ ꯑꯗꯣ ꯂꯨꯈ꯭ꯔꯥꯕꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯋꯥ ꯇꯧꯔꯒ ꯐꯥꯔꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯈꯥꯗꯤ ꯑꯁ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯅꯠꯇꯦ ꯃꯤꯅꯥꯎ ꯅꯪꯕꯣ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯑꯩꯁꯨ ꯍꯥꯏꯗꯨꯗꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯅ ꯅꯅꯥꯗꯣ ꯀꯥꯏꯗ ꯄꯥꯟꯒꯦ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯅꯅꯦ ꯈꯔ ꯁꯦꯡꯗꯣꯛꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯄꯥꯟꯖꯤꯟ ꯃꯥꯟꯅꯔꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯗꯨꯅ ꯂꯩꯋꯥ ꯇꯧꯔꯒ ꯐꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯟꯇ꯭ꯔꯗꯣ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯋꯦ ꯑꯗꯨꯒ ꯇꯧꯕꯒꯤ ꯃꯑꯣꯡꯁꯨꯅꯦ ꯂꯣꯏꯅ ꯌꯥꯎꯋꯦ ꯉꯥꯏꯈꯣ ꯇꯧꯕꯒꯤ ꯃꯑꯣꯡ ꯍꯥꯏꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯥꯏꯕ꯭ꯔꯣ ꯂꯨꯕ꯭ꯔꯣ ꯂꯥꯏꯂꯨ ꯍꯥꯏꯗꯨꯅꯤ ꯚꯥꯏ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯥꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯐꯤ ꯑꯃ ꯍꯦꯛꯇ ꯂꯧꯔꯒ ꯂꯥꯛꯑꯦꯗꯅ ꯑꯗꯨꯒ ꯐꯤꯗꯨꯗ ꯂꯩꯋꯥꯁꯦ ꯁꯣꯜꯂꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯈꯤꯒꯗꯣꯏꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯃꯥꯒꯤ ꯐꯤ ꯂꯧꯔꯨꯗꯣꯏꯕ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃꯥꯅ ꯀ꯭ꯂꯥꯁ ꯋꯥꯡꯂꯤꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯑꯦꯅ ꯈꯜꯂꯣꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄꯁꯤꯃꯗꯤ ꯁꯣꯏꯗꯕꯤꯅꯤ ꯅꯪꯗꯤ ꯃꯥꯡꯉꯁꯨ ꯌꯥꯏ ꯑꯩꯗꯤ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯕ ꯚꯥꯏ ꯕꯪꯀ ꯅꯪꯗꯨꯗꯤ ꯀꯤꯔꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯅꯪ ꯀꯤꯔꯒ ꯇꯣꯛꯑꯣ ꯑꯩ ꯊꯕꯛꯇꯣ ꯏꯊꯟꯇ ꯇꯧꯒꯦꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯕꯪꯀꯅ ꯇꯧꯕꯅꯤꯗꯅ ꯅꯉꯣꯟꯗ ꯇꯥꯏꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯌꯧꯔꯗꯤ ꯍꯨꯝꯖꯤꯜꯂꯛꯑꯅꯤ ꯍꯩꯅꯕꯤꯗꯒ ꯂꯩꯔꯦ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯤꯒꯤ ꯅꯨꯄꯤꯗꯨꯒꯤ ꯐꯤꯗꯨꯕꯨ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯁꯝ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯣꯡꯒꯨꯜꯒꯤ ꯎꯐꯨꯜ ꯍꯥꯏꯔꯗꯤ ꯄꯣꯠꯇꯣ ꯈꯟꯅꯕ ꯌꯥꯔꯤꯑꯕ ꯕꯪꯀ ꯑꯩ ꯍꯥꯏꯒꯦꯁꯦ ꯁꯨꯁꯤꯇ꯭ꯔꯥꯗꯨ ꯔꯨꯃꯥꯜ ꯑꯃꯗꯤ ꯑꯗꯨꯝ पाइबने अदुना मागी रुमाल तो लौरगा मदुदा ओइना तौरसी कैनो हा अदु यारोइद्रो ए मागी मखुतुना पाइबा रुमाल दो कमाइना लौदिबा हा नंगबो हुरा मयाम हाइबा मीराबा अस बंका नंगसिदी
ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯍꯣ ꯏꯆꯦ ꯔꯨꯃꯥꯜꯗꯣ ꯑꯃꯨꯛꯇ ꯄꯤꯌꯣ ꯍꯥꯏꯔꯒ ꯂꯧꯗ꯭ꯔꯗꯤ ꯍꯣꯏ ꯅꯨꯄꯤ ꯔꯨꯃꯥꯜꯗꯣ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯂꯧꯒꯗ꯭ꯔꯣ ꯌꯥꯗ꯭ꯔꯦ ꯚꯥꯏ ꯕꯤꯀ꯭ꯔꯝ ꯅꯪꯒꯤ ꯌꯥꯅ ꯍꯧꯔꯒ ꯑꯥꯅ ꯂꯣꯏꯕꯒꯤ ꯋꯥꯗꯣ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯥ ꯑꯥꯅ ꯇꯧꯔꯣꯏꯁꯤꯅ ꯍꯣꯅꯦ ꯌꯥꯅ ꯆꯣꯡꯁꯤꯜꯂꯨꯔꯒ ꯑꯥꯅ ꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯁꯨꯁꯤꯇ꯭ꯔꯥꯅ ꯃꯊꯟꯇꯒꯨꯝꯕ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯀꯦ ꯑꯗꯨꯗ ꯅꯪꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯄꯔꯞ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯑꯩꯒ ꯊꯣꯡꯕꯥꯏꯅꯁꯤ ꯃꯗꯨꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯁꯣꯛꯄ ꯁꯥꯒꯦ ꯃꯗꯨꯗ ꯅꯪꯅ ꯁꯨꯁꯤꯇ꯭ꯔꯥꯗꯒꯤ ꯔꯨꯃꯥꯜꯗꯣ ꯂꯧꯔꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕ ꯑꯗꯨꯗ ꯃꯟꯇ꯭ꯔꯗꯣ ꯁꯣꯜꯍꯧꯔꯁꯤ ꯍꯥ ꯑꯗꯨꯏꯗꯤ ꯌꯥꯔꯦꯗꯅ ꯑꯣꯀꯦ ꯕꯣꯁ ꯑꯗꯣ ꯑꯩ ꯍꯌꯦꯡꯁꯦ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯔꯛꯑꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯦ ꯉꯁꯤ ꯇꯧꯔꯣꯏꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯥꯏꯗꯅꯣꯍꯩ ꯃꯟꯇ꯭ꯔ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯅꯪ ꯁꯨꯕ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯂꯒ ꯀ꯭ꯂꯥꯁ ꯌꯥꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯁ꯭ꯀꯨꯜ ꯉꯟꯇꯥꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯗꯨ ꯃꯊꯟꯇ ꯂꯩꯕ ꯇꯥꯟꯖꯥ ꯑꯃꯗ ꯇꯨꯡꯂꯣꯝꯗꯒꯤ ꯕꯪꯀꯗꯨ ꯍꯣꯕꯦ ꯂꯥꯛꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯁꯨ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯤꯡꯖꯤꯟꯅꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯀꯗꯨ ꯃꯃꯤꯠ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯄꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯚꯥꯏ ꯑꯩ ꯃꯤꯠ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯔꯨꯃꯥꯜꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣꯕ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯏꯆꯦ ꯔꯨꯃꯥꯜ ꯑꯝꯇ ꯄꯤꯔꯛꯑꯣ ꯏꯃꯥꯟꯅꯕꯁꯤ ꯃꯤꯠ ꯁꯣꯛꯈ꯭ꯔꯦꯌꯦ ꯃꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯗꯤ ꯉꯁꯤ ꯔꯨꯃꯥꯜ ꯀꯥꯎꯔꯝꯃꯦ ꯑꯩ ꯃꯟꯖꯨꯗꯒꯤ ꯂꯧꯔꯨꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯔꯨꯃꯥꯜꯗꯣ ꯀꯥꯎꯔꯝꯃꯤꯅꯣꯕ ꯁꯤ ꯐꯥꯒꯤꯔꯥ ꯍꯥꯏꯃꯤꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯑꯣꯡꯗꯨꯗ ꯕꯪꯀꯅ ꯑꯌꯣ ꯚꯥꯏ ꯃꯟꯖꯨꯒꯤꯗꯣ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯗꯨ ꯋꯥꯈꯜ ꯇꯥꯔꯤ ꯃꯍꯥꯛꯅ ꯃꯟꯖꯨꯕꯨ ꯄꯥꯝꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯈꯔ ꯊꯨꯅ ꯄꯨꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯇꯧꯁꯦ ꯃꯃꯤꯠꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯃꯨꯛ ꯇꯥꯡꯈꯤꯕ ꯇꯥꯔꯦ ꯁꯨꯁꯤꯇ꯭ꯔꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕꯗꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯟꯖꯨꯒ ꯄꯨꯟꯅ ꯂꯥꯛꯂꯒ ꯃꯟꯖꯨꯅ ꯃꯥꯒꯤ ꯔꯨꯃꯥꯜ ꯑꯗꯨ ꯄꯤꯁꯜꯂꯛꯏ ꯃꯟꯖꯨꯒꯤ ꯔꯨꯃꯥꯜ ꯑꯗꯨꯅ ꯕꯪꯀꯒꯤ ꯃꯃꯤꯠ ꯑꯗꯣ ꯇꯩꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯇꯨꯃꯤꯟꯅ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯥꯎꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯒ ꯃꯟꯖꯨꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯦ ꯃꯗꯨꯗ ꯕꯪꯀꯅ ꯑꯣ ꯐꯔꯦ ꯃꯤꯠꯁꯤꯁꯨ ꯕꯦꯔꯥꯅꯤꯀꯣ ꯔꯨꯃꯥꯜꯁꯤꯅ ꯇꯩꯊꯣꯛꯑꯒ ꯍꯦꯛꯇ ꯐꯩꯌꯦꯕ ꯁꯦ ꯑꯁꯨꯝꯅ ꯃꯃꯥꯏ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯟꯖꯨꯒ ꯁꯨꯁꯤꯇ꯭ꯔꯥꯒꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅ ꯚꯥꯏ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯔꯦꯅꯦ ꯄ꯭ꯂꯥꯟꯗꯤ ꯑꯩꯒꯤ ꯇꯧꯔꯒ ꯅꯪꯒꯤ ꯑꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦꯕ ꯚꯥꯏ ꯁꯛꯁꯦꯁ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯛꯁꯦꯁꯐꯨꯜ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯥꯕꯒꯤ ꯋꯥꯔꯤꯅꯤꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯚꯥꯞ ꯃꯦꯟꯗꯤ ꯇꯥꯗꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯚꯥꯏ ꯉꯔꯥꯡꯒꯤ ꯂꯩꯋꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯥꯅꯕꯨ ꯑꯩ ꯅꯨꯡꯁꯤꯕ ꯍꯧꯔꯝꯅꯗ꯭ꯔꯣ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯟꯖꯨꯒ ꯁꯨꯁꯤꯇ꯭ꯔꯥꯒꯗꯨ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯏ ꯃꯗꯨꯗ ꯕꯪꯀꯅ ꯏꯆꯦ ꯃꯟꯖꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯕꯪꯀꯒꯤ ꯋꯥꯍꯪꯗꯨꯗ ꯃꯟꯖꯨꯗꯨ ꯃꯁꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯛꯆꯥꯛ ꯀꯩꯁꯨ ꯇꯧꯗꯦꯅ ꯃꯗꯨꯗ ꯕꯪꯀꯅ ꯍꯦꯔꯥ ꯏꯆꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯅꯤꯗ ꯍꯥꯏꯕ ꯏꯀꯥꯏꯕ ꯃꯥꯜꯂꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯌꯥꯗꯧ ꯂꯩꯔꯕꯅꯤꯀோ ꯑꯣ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯅꯣꯠꯕꯨꯛꯁꯦ ꯁꯥꯔ ꯀꯨꯃꯥꯔꯗ ꯑꯃꯨꯛꯇ ꯄꯤꯔꯨꯁꯣ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯣ ꯇꯜꯂꯦꯕ ꯀꯣ ꯁꯦ ꯑꯁꯨꯝꯅ ꯃꯟꯖꯨꯗꯨ ꯃꯥꯅ ꯄꯣꯔꯛꯄ ꯅꯣꯠꯕꯨꯛ ꯑꯗꯨ ꯕꯪꯀꯗ ꯄꯤꯔꯝꯂꯒ ꯁꯨꯁꯤꯇ꯭ꯔꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯕꯪꯀꯅ ꯕꯤꯀ꯭ꯔꯝꯗ ꯌꯦꯡꯂꯒ ꯍꯥꯏ ꯃꯥꯏꯕ ꯁꯥꯕ ꯁꯦ ꯅꯪ ꯄꯤꯔꯨꯆꯣ ꯃꯟꯇ꯭ꯔ ꯀꯣꯂꯤꯡ ꯀꯥꯕ ꯑꯃ ꯁꯣꯟꯖꯤꯜꯂꯒ ꯑꯩꯕꯨ ꯃꯟꯖꯨꯒꯤ ꯄꯤꯌꯣꯟ ꯑꯣꯏꯍꯟꯕ ꯁꯦ ꯄꯤꯔꯨꯆꯣ ꯅꯪ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯟꯖꯨꯅ ꯄꯤꯔꯝꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯤꯁꯜꯂꯝꯂꯒ ꯕꯪꯀ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯣ ꯄꯨꯝꯅꯃꯛꯁꯤ ꯃꯥꯏꯕꯗ ꯂꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯟꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯤꯕ ꯆꯠꯈꯤ
asum tawna matam khara haukhri hawjikti Bikram class 12 loiduna first semester kari adubu 10 hek loikibadagi bankagadi punkhidrei masu magi thokpa chakhrei Bikramgi thokpa tamkhrei adubu nongmadi ikhang khangawdana Bikramna gari thauraka lakpada bankado lambida thingnakhi oi kari kham kai kandabda gari tongino ha kumu karai gari gi che sang hena tena ai chai kalamula loi puthoro amatang he walama ba lupa changa khangabra karai maduda Bikramna magi hemle tu lokthoklaga mi masadi bidi oikhibadagi aikhoi ga si ukhidrena ha Bikram nang wore as kai chaluino udha koireta kamai tawri ke nangbo ai budi adum mahing nangdi bidi ko orami yam post tarame kayam koirege thabak changba koideda mingondagi leibane nang su changa sidana hauji ama yolibane asingbarane aibu aduna farani aiga supunba ha bai naba mantri oibigi nungaibana khunungai ama prime minister oibigi nungaibana khunungai ama adugane bidi oibigi khunungai sidi oinamna nungai khrabajani is wahai wata gadi yamna manabu honari ado ai akhoi panthouda amukta ngakige bai Bikram phagi tawbuni atopa khara chawba thaba ama thiyo sidi class 10 pass tawba akhoi gi wani nangdi lairik makha tam thakidaine hoi tame adu haitre kande ai babada na hangage aduga pawdo pirake nangi mobile number tom te piro hoine ai budi pirake se harake nam bai banka nangi phone sidi ke chawda labni ne se hairo number do hairo namage masine hena phaye thabak halakpada isai hauna khonglaga lakpa khunungai amani se hairage se asumna banka amadi Bikram number launaraba matung Bikram mayumda halakhi aduga mapada thabak lainaba yamna kanna takhi asumna takpadagi Bikramgi mamana su yaduna Bikramgi mapada haibadagi Bikramgi mapasu yakhi asumna Bikram bide oiduna thabak kaba hauki mahana thabak purakpa tha ahum suraklei nongma numidang ama Bikram banka amadi makhoi mamanava khara lambi gi matai amata phamlaga leiri mafam adu mi ichikchi lambi adugi akoibada yum amata tati arapada khunja singi yumda mai thanbadi ui makhoi lariba mafamdu solar light amati thali maduda makhoi Bikram mamanaba singado pulli atai lakminaba makhoi gi mamanaba singdi gypsy da phammaga leiba yaw phone da wari sanaba yaw leiri mafam aduda leiriba lambi aduda numidang athengbada nisagi polam puthok pusin tawi haiba paw phangbadagi phanabagi damak leiribani matam asum haujin kibana haujik numidangi pung 11 henjilaklei tanja aduda mafam adudagi khara thakna mi ama lawbagumbagi makhol ama kanna takhi maduda Bikramna torchlight amana makhuna tariba makhol adomda yengi adubu kanamatadi udi adubu kanano amati phatlawan lepam laga makhibagum tawki maduda bankana kanam udrabu vai bankage wahangduda Bikramna nang khambro tariba makhol sa khange asai gubasidi yam tarakin masidi kharabu fariye sidagi hena sathi jathiba natung daga tap pairakhini asumna ware sanaringai athapada gari tharokpagi makhol ama tarakhi madu tabada mayamdu amamba amada sasat lesinai aduga lakliba du phanibagi sem sakhi adubu makhol damaktai yobudi suklau yorokidi masadagi amuk taramba gari ki makhol ado amuk takhidri tanja aduda makhona takhriba gari ki khonjal ado nakan amadagi haibadi yetlomdagi takhiba gari ki khonjal ado oiromda tarakhi maduda Bikramna kainone lambi sida phawraga chakadaba gari sina lambi sida su chakhitana kamaina somjaukhriba aduga thauriba gari sisu lai thande kayun tawsiba asumna Bikramdu punga ngai handakti mada natana atopa mamanaba singsu punga ngai masidi mawung amani haiduna mafam adu thadoklaga makhoi hanarakhi asumna numituma haukrei mathangi ayukta Bikramna bankada ngarang thukribadu karino haina hangi
ꯑꯗꯨꯕꯨ ꯕꯪꯀꯅ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ ꯑꯃꯨꯛꯇ ꯑꯗꯨꯒꯨꯝꯕꯁꯤ ꯇꯧꯔꯛꯇ꯭ꯔꯤꯕꯅ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯕꯤꯀ꯭ꯔꯝ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ, ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯏ, ꯇꯥꯕꯗꯤ ꯇꯥꯗ꯭ꯔꯤ꯫ ꯃꯗꯨꯗ ꯕꯪꯀꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯏꯁꯥ ꯉꯝꯗ꯭ꯔꯕꯣ?" "ꯈꯪꯗꯦ ꯚꯥꯏ, ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯍꯥꯟ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯏꯗꯅ, ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ, ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯗꯨꯝ ꯇꯧꯔꯛꯈ꯭ꯔꯕꯅꯤ." "ꯑꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯗꯥꯛꯇꯔ ꯀꯩꯅꯣ ꯑꯃ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯣ?" "ꯍꯌꯦꯡꯁꯦ ꯑꯩ ꯇꯥꯟꯅꯔꯒꯦ, ꯉꯁꯤꯗꯤ ꯅꯪꯉꯔꯣꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀꯁꯨ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯇꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯣꯝꯆꯥꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯕꯤꯀ꯭ꯔꯝꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯖꯝ ꯖꯝ ꯍꯩꯊꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯑꯗꯣ ꯄꯥꯊꯔꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯇꯥꯃꯣꯗꯤ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝ ꯏꯉꯛ ꯉꯛꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, "ꯑꯩꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕꯅꯦ, ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯨꯡꯗꯥꯡꯁꯤꯗ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯕꯤꯀ꯭ꯔꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯩꯅ ꯆꯪꯂꯛꯄꯗꯗꯤ ꯎꯈꯤꯗꯦꯗ." ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ, "ꯇꯥꯃꯣ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ, ꯅꯨꯡꯇꯤꯒꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯜꯂꯛꯑꯦ꯫ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯜꯂꯝꯕꯅꯦ." ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯈꯔ ꯊꯥꯖꯗ꯭ꯔꯗꯨꯅ, "ꯑꯣ, ꯌꯨꯝꯕꯨ ꯀꯥꯏꯗꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ." "ꯑꯗꯨ ꯇꯥꯃꯣ, ꯅꯣꯡꯁꯨ ꯈꯔ ꯍꯥꯡꯉꯝꯃꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯅ, "ꯑꯩꯁꯤ ꯄꯪꯉꯤꯅꯤ, ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯣꯡꯒꯥꯜ ꯈꯪꯍꯧꯕ ꯌꯥꯏꯅꯤ." ꯃꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯔꯞ ꯀꯥꯈꯠꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯔꯞ ꯇꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯪꯀꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯪꯀꯅꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ "ꯚꯥꯏ, ꯅꯨꯡꯗꯥꯡꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯋꯥꯏꯇꯤꯡ ꯁꯦꯠꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯃꯗꯣ ꯍꯦꯂꯣꯏꯒꯗꯣ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤꯗꯨ ꯐꯤ ꯑꯉꯧꯕ ꯁꯦꯠꯇ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯁꯦꯠꯂꯦ." "ꯑꯗꯨꯅꯦꯕ, ꯃꯗꯣ ꯂꯥꯏꯅꯤ, ꯂꯥꯏ, ꯀꯥꯟꯗꯦ꯫ ꯑꯩꯅ ꯈꯪꯕ ꯃꯥꯏꯕ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ꯫ ꯅꯪꯅꯦ, ꯂꯥꯏꯅ ꯆꯦꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ." "ꯚꯥꯏ ꯕꯪꯀ, ꯅꯪꯅ ꯑꯩ ꯊꯥꯖꯗꯕꯁꯤ ꯐꯖꯅ ꯊꯥꯖꯗꯕ ꯖꯥꯠꯅꯤꯍꯦ꯫ ꯑꯗꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯩ ꯈꯪꯕ꯭ꯔꯥ? ꯈꯨꯐꯖ ꯑꯃꯅꯤ ꯈꯪꯉꯕ?" "ꯑꯣ, ꯁꯣꯏꯗ꯭ꯔꯦ, ꯃꯗꯣ ꯍꯦꯂꯣꯏꯅꯤ, ꯁꯣꯏꯗ꯭ꯔꯦ꯫ ꯅꯪꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯥꯏꯕ ꯑꯃ ꯇꯥꯅꯧ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯅꯦ ꯂꯝꯕꯤꯗꯅꯦ ꯑꯃ ꯇꯧ ꯂꯩꯔꯝꯅꯤ, ꯈꯪꯉꯕ꯭ꯔꯥ?" "ꯚꯥꯏ ꯕꯪꯀ, ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯆꯥꯔꯦ ꯀꯩꯅꯣ ꯑꯩꯕꯨꯗꯤ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯒꯨꯂꯤꯗꯣ ꯆꯥꯁꯜꯂꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯅꯦ ꯁꯣꯏꯗꯅ ꯕꯖꯥꯔ ꯌꯧꯈ꯭ꯔꯅꯤ." "ꯍꯩ, ꯑꯉꯥꯡꯕꯗꯨꯗꯤꯀꯣ ꯍꯪꯒꯥꯄꯥꯟꯗꯣ ꯑꯃꯨꯛ ꯆꯥ ꯂꯩꯔꯝꯅꯤ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯑꯉꯥꯎꯕꯒ ꯇꯥꯍꯜꯂꯦ꯫ ꯀꯌꯥꯗꯅꯣꯕꯁꯦ?" ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯋꯥꯔꯤ ꯁꯥꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯁꯨ ꯕꯤꯀ꯭ꯔꯝꯗꯨ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯗꯨ ꯇꯁꯦꯡꯅ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯕ ꯍꯧꯅꯗꯦꯗ." ꯑꯁꯨꯝꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯅ ꯉꯔꯥꯡ ꯅꯣꯡ ꯊꯨꯞꯈꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯈꯤ꯫ ꯑꯗꯨꯒ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯅꯨꯡꯇꯤꯒꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯏꯅ ꯍꯥꯏꯕꯅꯤ꯫
ngasi gi haluk tujalane fare ngaiha ngaraga yengba haiduni asumna khallaga bikramna ngaihak leiringai ngasi su ngarang ki matawgum tunglom tagi nupi aduna tamo kana ngarino haina hangai maduda bikram du khangpe khangna nangdi kabaina tungda lerami ba hojik aina lakota di lehugadaine as tamo sidi misi phajana ngawba jani he asuk changol leriba ibu udi hekta hayaba as khangda ado nangdi nosu tabana te kedoramino sida kana ngaramino aibudi lairiye tamobu kana ngarino aibudi mi ama ngarine ado nangdi aisu mi ama uningba ado ngaramine hojikti yare changani urabo haise ure masi hairba matung nupi ado numi ngarang mana sakhiba domda amuk chakhrei maduda bikramna asibu bai bangkana heloini haisibu chumlungradane as mawalo ya ponte da aidi amukasu kawine thokal khange tawbuni as ahekta kaw asumna khallaga bikramna ngasisu gariadu start parap tawduna nupi aduna sakhiba domda tanarei adubu nupi ado ngarangi matawgum leiramdrei mana adade leriba thongal sing aduta cheptha yengki adubu nupi adudi ukhidi masidagi bikramdu sakna yumda halakki mayum jawraga phamungna longna hiplaga khalli mabu tasingna laiwaramudane kaigino mana aigi tungda hek leramise fai khang hayengdi waiting setuda changjengedane hana koyeng yengge as nongsi prap ngalaningi he asumna khanna adumak tungkrei masigi matung mathangi nongan bada ngasi su bikramna bangkada ngarang sulupi ado thingnai haiduna wari sari aduga nupi aduna ai sungairami haina bangkada haiki maruda bangkana as bai nang tasingna ngawri nang su khallaga yengune mara nangi natungde hek leiramidu nang su khalloba o pharene adu waragana ibane chalaga leirusi adu waradi nang su thajaredana ngamoi nang adum wungno maiba yeningadi aiga chaminasi aduga nupi du yengbagidi aidi ngamoye ngamda tu una adu am thajadaba adu am kiba nupa nabu ho kiye aidi ne yam ki nungdang da su thengnaba phi su angouba setba nupi butubu yengu sene ngawre ko nang phajana ngawre bangka nang na hairaga nisingdai nang na masi laini aduna phijol angouba adum setkani haidaine mado lali mase lai chuga nati ngarang di mase angang baselai khangaba o phare nabani kuna jaro buttu ga kuna raga ne putpu o ai mane kari ta bi ranu ko masidi asumna makhoi ani ngasi su waris naduna mari yetna khi mastige matung numit tari bikram ngasi su waiting set aduda magi gari adu thaujillaga lei aduga waiting set aduda koilei leiduna jengi kanasu laikidi masidagi mahakna nupi adubu ngaiki asumna asum ngairakpada numidangi pung tare tarak lei matamadu phawba nupi ado lakhidi masidagi bikramna pangkada phone tawduna bai nupi do ngasidi lakti kedurabuno khangdi ni bai nang ne yumda ne yama thuna halu nang se asiba thawai amana sele aidana ne maibana harakani ko nangdi karam kada yemruiba vai aina lawriba nupise maibini laibungda chalaga lai seba tawbudubudi nati ado aina nangi maramda yengbadane nangse thawai amana sele na haire ai hayeng noida laki aduga lai pharamse as yare nangi karando amta ngaikho nga han khaidi sugumba ka sita hek lakpane ba ngasidi laktim lambida accident ga thora jalo khangdeba as lore yamna wabi khrabi mawongni ne ai kade yum halo ko ai imanaba kharga puli ngai halaraga e muk toroke maduda nang yumda leram gata ba thame ko asumna hainaraga phone du thamnarei masidagi bikramna karirone bangkana hairisibo as kyanga ta phone te da asumna khallaga mahana gariya do start tawraga nupi aduna hek chakhiba domda lai aduga mana adai da leramba mi singda hangi tamo swai da leiba nupi ama masaka su yamna fajabi phi angouba hek setpa nupi ama khangbibra mana di swasi dagi ni hai ibungo maming di khangbro maming di khangdebo o
ꯃꯃꯤꯡ ꯈꯪꯗꯅ ꯊꯤꯔꯤꯕꯅꯤꯅꯦ ꯐꯪꯒꯅꯤ ꯑꯗꯣ ꯃꯤꯑꯣꯏ ꯃꯇꯧꯗꯤ ꯀꯝꯗꯧꯒꯦ ꯃꯥꯁꯦ ꯃꯤ ꯉꯧꯏ ꯃꯁꯝꯁꯨ ꯁꯥꯡꯕꯅꯦ ꯋꯥ ꯉꯥꯡꯕꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯋꯥ ꯍꯥꯏꯅꯔꯝꯂꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯍꯥꯏ ꯍꯦꯝꯕ ꯅꯣꯏ ꯆꯦ ꯃꯤꯃꯤꯒꯤ ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯣ ꯑꯧ ꯌꯥꯎꯋꯦ ꯑꯝꯇ ꯄꯨꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯦꯝꯕꯅ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯃꯦꯃꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯕꯤꯀ꯭ꯔꯝꯗ ꯌꯦꯡꯍꯜꯂꯤ ꯏꯌꯥꯝꯕ ꯁꯤꯒꯤ ꯅꯨꯄꯤꯁꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯌꯦꯡꯕꯗ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯇꯥꯛꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯏꯕꯨꯡꯉꯣ ꯉꯁꯤ ꯁꯨꯔꯥꯠ ꯁꯣꯟꯈꯤꯕꯅꯤꯅꯦ ꯅꯪꯒ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯗꯤ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤꯅꯦ ꯃꯌꯥꯝꯒꯤ ꯋꯥꯗꯨꯗ ꯕꯤꯀ꯭ꯔꯝꯗꯨ ꯈꯪꯉꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯃꯥꯒꯤ ꯌꯨꯝꯅꯤ ꯃꯁꯤꯗ ꯆꯪꯉꯒꯅꯦ ꯌꯦꯡꯉꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯥꯒ ꯊꯦꯡꯅꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯨꯔꯥ ꯉꯍꯥꯟ ꯅꯣꯡ ꯇꯥꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯊꯦꯡꯅꯩ ꯉꯁꯤ ꯈꯛꯇꯅꯦ ꯊꯦꯡꯅꯗꯕ ꯑꯗꯣ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯉꯒꯅꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯕꯤꯀ꯭ꯔꯝꯗꯨ ꯃꯦꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯁꯪꯒꯣꯏꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯆꯪꯁꯤꯟꯕ ꯑꯗꯨꯗ ꯑꯍꯟ ꯑꯃꯅ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯌꯨꯝꯁꯤꯕꯨ ꯃꯦꯃꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯃꯥꯒꯤ ꯁꯣꯔꯥꯠꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯁꯪꯒꯣꯏꯗ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯔꯤꯕꯁꯤ ꯃꯥꯒꯤ ꯁꯣꯔꯥꯠꯀꯤ ꯉꯥꯛꯇꯪꯂꯤꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯀꯅꯥꯅꯣꯅꯦ ꯃꯤꯃꯤꯒ ꯀꯔꯤ ꯃꯔꯤ ꯊꯨꯡꯅꯕꯅꯣ ꯕꯤꯀ꯭ꯔꯝꯗꯨ ꯑꯍꯟ ꯑꯗꯨꯅ ꯍꯪꯂꯤꯕꯗꯣ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯈꯤ ꯕꯤꯀ꯭ꯔꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯈꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯕꯪꯀꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯕꯪꯀꯗ ꯚꯥꯏ ꯑꯩ ꯀꯃꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯕꯪꯀꯅ ꯑꯩꯅ ꯉꯔꯥꯡ ꯅꯪꯁꯦ ꯌꯨꯝ ꯌꯧꯔꯕ꯭ꯔꯥ ꯍꯪꯒꯦꯗꯅ ꯐꯣꯟ ꯇꯧꯕꯗ ꯃꯤ ꯑꯃꯅ ꯄꯥꯏꯔꯛꯑꯦ ꯃꯗꯨꯗ ꯅꯪꯁꯦ ꯋꯥꯟꯊꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤꯕꯁꯤꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯗꯤ ꯂꯥꯏ ꯈꯣꯏꯔꯝꯃꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯊꯦꯡꯅꯔꯤꯗꯨ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯔꯝꯃꯅꯤꯅꯦ ꯍꯣ ꯇꯥꯔꯦ ꯈꯌꯥꯠꯇꯒ ꯅꯠꯇꯦ ꯈꯅꯥꯎ ꯌꯧꯔꯦ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤ ꯕꯤꯀ꯭ꯔꯝꯗ ꯕꯪꯀꯅ ꯌꯨꯝꯗ ꯄꯔꯞ ꯍꯜꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯪꯀꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯗ ꯄꯥꯎ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯄꯥꯁꯋꯥꯔꯗ ꯊꯝꯂꯝꯕꯗꯒꯤ ꯄꯤꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯒ ꯌꯨꯝꯗ ꯂꯥꯏꯇꯤꯟ ꯈꯔ ꯈꯣꯏꯔꯝꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤꯕ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯃꯤꯃꯤ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯇꯤꯟꯌꯦꯠ ꯂꯥꯌꯦꯠꯇꯅꯕ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯕꯅꯤ ꯁꯨꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯁꯤꯈꯤꯕ ꯃꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯎꯕ ꯌꯥꯎꯏ ꯑꯃꯗꯤ ꯁꯤꯔꯒꯗꯕ ꯃꯤꯒꯤ ꯊꯋꯥꯏꯁꯨ ꯎꯕ ꯌꯥꯎꯏ ꯃꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯕ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯂꯩ ꯂꯥꯏꯕꯨ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯕꯁꯨ ꯐꯠꯇꯦ ꯍꯥꯏꯅꯕ ꯂꯩ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯁꯟꯊꯤꯗ ꯈꯪꯉꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯦꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ